Curfew Matam Kuina Leihaningdrabadi COVID ki vaccine Thuna Kapthokpa Mathou tai AMUCO Mayamdagi khara hena awaba mayoknariba imung lising tarada AMUCO na chinjaki polemsing mateng pangnaba pandam thamliba adu yongna bahaiduna AMUCO na lamdam asigi lup kayaga pullaga chinjaki polemsing mateng pangbagi thabak makha chathari hairi AMUCO gi cherola man hairi bana lup asina awaba imung singda chinjaki polemsing yanthokpada natana Miyam bupak sana COVID-19 ki vaccine kapthoknaba mafam kaya da thabak paikhatuna lakle madugi saruk ama oina miyoi kaya vaccine kapthokhankhre numit khuding gi miyam bu vaccine kapthoknaba haiduna AMUCO gi mijeng makhada lairiba lup kayana makhoi gi area da leptana mari lenaba department ka khusam naraga thabak chathare AMUCO gi wakhalon de hauji COVID-19 na lamdam asigi miyam da piriba sathiba chaitheng asidage aikhoi miyam si kannaba honabada COVID ki vaccine paksanna Thuna Kapthokpa sina oigani hairi masimangna AMUCO gi mijeng makhada lairiba club sing amadi wakhalon manaduna chatminariba lup singa yamna mangjongna COVID ki vaccine kapthoknaba thabak mafam kayada paikhatpa haukhre aikhoina curfew gi matam kuina Leihaningdrabadi COVID ki vaccine thuna kapthoktuna lamdam sidagi COVID ki anaba amadi asiba masing hanthanba mathou tai COVID ki anaba amadi asiba masing hantharaklabade masana aduma curfew lokthokuna mahausagi punsida hanjilakane Mathou oirabadi miyam gi awabasu kokadawribane maramaduna aikhoi miyamna minna uba khutna lamba phanglaba pambai sing asi sizinaraga makhatana awaba mayoknadhanaba honasi AMUCO na roadside vendor welfare association amasung club hompuga marigi apunba organization ama oiriba Northern United Club organization ka khusamnaduna tongan ba khul laikai singda awaba mayoknariba punna yum maudraga marida chinjaki polam sing yanthokre AMUCO na roadside vendor welfare association amadi Northern United Club organization nuko ga pullaga yanthokliba chinjaki polam sing ase alu tilau hawai mangal amasung thumni ngasi phawbada AMUCO na lup kaya ga pullaga lamdam sida awaba mayoknariba yum singda chinjaki polam sing yanthokliba sipunna yum lising mariga chanipan marifuga taruk sure AMUCO na lup kaya ga pullaga hojik phawbada Manipur gi tongan ba khul singda chatuna miyamdagi khara hena awaba mayoknariba yum singda ngamjaba tengbang gi polam sing asi mateng pangba chalubada phanglakhiba experience sing amade uragliba tarakliba miyam ge awaba saktam sing mapauk sing aduga mari leinana wafam khara thamli hairaduna hauzik lairabana maram oiduna amade sufam nompham leitabadage hena wasilagliba miyoi singduda kayam kuina COVID-19 gi SOP ngakpa ngamgadoribano haibasine chinjaki awaba mayok naragliba makhoina kadaidagi karamna face mask sanitizer leigadoribano laingang na piriba cheng aduna chinjaki awaba mayok nariba imung amade numit kayani chaba konagadoribano yamlabada numit tarani mangai tai numit singde kadaidagi chagadoribano charibano haibasisu laingakna kanba mijeng changduna COVID-19 gi aroiba phibam amade chinjaki awaba mayok nariba miyoi singi phibam ani ase punna yenglaga chunaba thoksilama paikhat piyu lairabana maram oiraga COVID-19 gi SOP ngakpa ngamloidabana mafam kayada COVID ki vaccine kapthokpagi thabak paikhatliba sida laikai dagi khara hena miyamdagi sotharaba kangbu sing adu mafam adugi club maira paibi sing local body gi thongmi singna thuna COVID vaccine kapthoknaba hotnabiyu laingakna su hiramasida khara hena mijeng changduna makhoibu COVID vaccine thuna kapkadaba kangbu oina lobiyu AMUCO na miyamdagi khara hena awaba mayoknariba miyoi singda chinjaki polam sing mafam kayada koina chatuna mateng pangbagi mathakta hauji Manipur gi mafam kayada khongjel yangna COVID-19 gi vaccine kapthokliba sida AMUCO gi mijeng makhada lairiba local club sing club kayana pullaga maikai gi oina natraga khul gi oina punsillaga semliba apunba organization sing amade district level da lairiba organization kayana COVID-19 gi local task force semduna miyambu paksana COVID ki vaccine kapthoknaba numit kayani gi mamangdagi lakle madu hojikti yamna khumang chausilakle Manipur laingakna hena thuna paksana COVID ki vaccine ase kapthoknaba honabada local club sing gi ahenba thokdang Mathou tarabasu AMUCO na sem sari hairi malemgi leibak chamada delta variant mayok narakpasi khudong thiningai oiba tangkakni WHO chief miyam da yamna thuna amade paksana launa ganba delta variant kauba COVID-19 gi anuba masung hena tamthiba mutation ama malemgi leibak chamaromda ising isaugum sandorokliba si khwaidagi khudong thiningai oiraba tangkakni haina World Health Organization WHO gi Director General na phongdokre tamthiraba laichet asina malemgi leibak ayambada sandokpa haurakliba simak ka hena mi painingai oiba saktam amani haina WHO gi Director General Dr. Tedros Adhanom Ghebreyesus na press briefing amada phongdokhi
इंडियादगी हौरखिबा डेल्टा वेरिएंट असी कोविड-19 लाइचटकी ख्वाइदगी तमथीरबा वेरिएंट मखल अमने मसीना मखल मखा कयागी साथीबा सकलोन लौदुना मालेमगी लेबाक अयामबदा चावना सैथेंग पिरकलिबा सिदगी अइखोय यामना सेक्शनबा मथौ तारे हाइखे कोविड लाइचटना खमथेंगना साथीबगी सक्तम लौरकलिबा तांजा असिदा मियोय खुदिंगमक वैक्सीन डोज मपुंग फाना अमदे नियम चुमना कापथोकपा हाइबसिना डेल्टा वेरिएंटगी ngakthokpa ngamgani hainasu डायरेक्टर जनरल असिना थाजब फोंदोखे मथंग सहीगी अंगनबा सरुक फावबदा मालेम पुंबगी लरिबा मियाम असिगे चादा हुंबुद्रा फावबदे वैक्सीन मपुंग फाना कापथोकहननबा थौरांग पाइखतसी हाइना महागना तोंगान तोंगान बलैवाक सिंगी लुसिंगबा सिंगदा हानदगी तक्सिनदुना लाखिबने हाइबा वाफमसु डॉक्टर टेड्रोसना फोंदोखे मालेम पुंबगी ओइना वैक्सीन डोज बिलियन अहुमगी मथक्ता यंथोकरे हाइबा वाफम फोंदोकलदुना मालेमगी शक्ति लेरबा लैवाक सिंगी कलेक्टिव पावर अमगी मखादा पुन्ना थबक पाइखतमिनदुना मियामदा मपुंग फाना वैक्सीन कापथोकहननबा हौजिक पाइखलिबा थबकसिंग असे खुमांग चाउसिलहननबा होनगदबनी हाइनसु महागना तोंगान तोंगानबा मालेमगी लुसिंगबा सिंगी पुकनिंग सिंगसिनखि तमथीरबा कोविड-19 गी म्यूटेशन कया असे मपुंग फाना लाक्सिनबा होनबदा वैक्सीन कापथोकपदा चांग नाइदबगे थवोंग अमदे प्रोग्रेस तपथबगी फिबम असिना खुदोंग चादबा कया मायोकनहल्ले मतम चाना चेक तौद्रबदे खुदोंग थिनिंगाय ओइगने मालेमगी ओइना ngasi फावबदा मियामना कापथोकरबा कोविड-19 वैक्सीन डोसिंग असी खरा हेना लाइरबा लैवाकसिंगी ओइनदे अपुनबा मियोय मसिंगी चादा अनि फावबा यौदबा यावरी हाइनसु WHO गी चीफ असिना नुंगनांगबा फोंदोकले इनाक खुनबा USA ब्रिटेन फ्रांस अमसुंग कनाडा दा हाइरिबा लैवाकसिंग असिना वैक्सीन मिलियन अमा डोनेट तौगनी हाइना फोंदोखिबा लैख्रे WHO ना पाबा हिसाब की मतुंगिना मालेम पुंबदा लैरिबा मियोयसिंग असे अमता सिथदना वैक्सीन कापथोकपा मतमदा वैक्सीन डोज मिलियन तरागा माथोय मखाताना दरकार ओइखिगनी हाइबा वाफम डॉक्टर टेड्रोसना फोंदोखि फ्री रेशन यंथोकफमदा PM की फोटो थंबाल सिंबल थेनबा खंगनख्रे प्रधानमंत्री गरीब कल्याण अना योजना की मखादा लेमना रेशन यंथोकफम सिंगदा प्राइम मिनिस्टर नरेंद्र मोदी की फोटो याउबा बैनर सिंग अमसुंग स्टेट चीफ मिनिस्टर सिंग की फोटो सिंग थेननबा बीजेपी ना पार्टी असिगी लैंगाक पाइबा स्टेट सिंग दा खंगनख्रे रेशन बैग सिंग अदुदसु बीजेपी की सिंबल ओइबा थंबाल उटकदवनी हाइनसु पार्टी की पाउताक सिंग अदुना हाइखि कोविड-19 पेंडेमिक की अनिसुबा वेब मनुंगदा लाइरबा सिंगना मायोकनरिबा अवाबा सिंग हंथहनबा चाही असिगी जून फाउबा था अनिगिदमक योजना अदु हौदोखिबने मदुगी मखादा नेशनल फूड सिक्योरिटी एक्ट नाप्सागी मखादा लैबा बेनिफिशियरी क्रोर मरफू हेनबदा था अमदा मियोय अमदा लेमना किलो 5 गी फूड ग्रेन पीगदबने स्कीम अदु नवेंबर लोइबा फाउबा मखाताना सांगदोखरबने हिरम असिगी मतंगदा बीजेपी जनरल सेक्रेटरी अरुण सिंहाना पार्टी असिगी स्टेट यूनिट पुमनमक्ता चिठी अमा थाखरे अरोइबदा ताबिरिबा पुमनमकपु थागतचरी।